Manipurda mahousha tangdu leitaba phivam puraknaba Ngarang Ministry of Home Affairs na shillaga New Delhi da Pangthokkhiba Meepham adu Thadou Community International TCI na Thagatpa Phongdorakli Meepham adugi matangda TCI na thadorakpa cherul amana hai Ngarangi Meepham aduda saruk yakhiba Maitei Jo amadi Naga Furupki MLA sing Thagatpa Phongdorakli Meepham aduda elected members sing na Manipurda tangdu leitaba phivam hanjilaknaba amadi hingsagi thawung sing thadoknaba miyamda appeal tawba haina amatto oina yanakhiba aduna state asida anuba mangal ama soidana piba ngamlagane Meepham aduda saruk yakhiba MLA pumnamakna achumba khongthang thangduna luchingba ama oibage thawdang lawkhiba adu thagataba ngamde luchingba ama oirabadi miyambul Lana lamjing bagi mahut achumba maikaida puduna hingbagi mahau pigidabane tongan ba group ki aning apamba amamam leizarabasu hingsana kaidonungda warushin oiba yaroi maramaduna lengaki authorities sing media group amade tongan ba furup ke luchingba singna achumbagi damak hena pakthok chawthokpa mityeng amada thabak tawminaba mathautai makhal khudingmakki hingsagi thawung sing lephanba chumgane Maramde hingsa haibase mang takpa amasung misimina thokpa natana atay leite Manipurda khundaminariba furuk khudingmakna mahai yangadaba dialogue tawduna irang asigi warushin puraknaba hotnaminase Ngarang New Delhi da Pangthokkhiba Meepham adu Manipurda tangdu leitaba puraknabagi yamna maru oiba khongthang amane asigumba Meepham ase matung tarakpadadi elected members sing khak natana CSO community leaders electoral amade Ngakpigani intellectual amade miyamgi oinaso pangthokpa chumgani haina TCI gi cherol asina makhatari